चाबीर बखवाई पुनो मेस टीवी न तराम ओक्सब गलोजना ब्रजेश कुमार न खुरमजरी नसिगी मरो पाउदा खोंजोम की लानफम अदु इचम चंबा लानफम नते ममा लेबाकु नुक्सिजब थौना लेबा मसाना मसाबु मरोंदोम लेफ्टनबगी सोनखिबा लानफम अमनी हायना मणिपुरी गवर्नर अजय कुमार भलाना फोंदोखरे नमित निफु मंगानी चथगदब एडल्ट लिटरेसी कैंपेन हौदोखरे बैक टू स्कूल कैंपेन पांथोखरे लोइनना नॉर्थ कश्मीर की उड़ी सेक्टर द मिलिटेंट अनि सिक्योरिटी फोर्स ना हाटखे मपुंग पाउ लोबिरसी हौखिबा कुमजा लिसिंग मचानिपान मरफुद्रामाथोगी एंग्लो मणिपुर वार की खोंजोम लानफमदा ममा लेबाक मणिपुर निंगतंबा ngaknanaba hotnabada thawai na pontha pikraba athobu singi mafamda ngasi state asina awangba thakti kai khomnaba utkhri manipur lengang na sinduna khongjom khebu singda pangthokpa khongjom degi mapung oiba palan thorom aduda manipuri governor Ajay Kumar Bhalana singduna khongjom khebu singda leiba athobu singi ningsing khubamda hailei katuna ikai khomnaba utkhi masigi tungda manipur rifles ki troop amana athobu singi mafamda guard of honor general salute reverse arms sounding of last post 2 minutes silence observation slope arms amasung order arms ki thorom pareng mathang mathang pangthok tuna athobu singa pham da ikai khomnaba utkhi kheba singdon da leiba athobu singi khubam da laikat pa loher matung da governor na lusingduna kheba singdong chingkhong da leiba athobu pauna barjaba sige mitam da laikat tuna ikai khomnaba utkhi masigi tungda गवर्नर दा खोंजोम तुरेल दा कुमदुना अथौ सिंह फम दा तरपन कटकी तरपन कलबा मतुंग दा गवर्नर ना असंकृतन माधव दा पांगथोक प संकृतन दा सु सरुक याकी हाइलाई कटपगी थरम लोयरो मतुंग दा गवर्नर ना ngasiगी पालन थरम अदुगी मपुंग ओइबा थरम पांगथोफम ओइबा मैन होल दा लाक्तुना मियाम दा वांगान की मियाम दा पिवा वरोल दा गवर्नर ना हाई ngasi pangthok liba khongjom degi thorom asi maru oina kumja lising chanipan marfutama thoigi khongjom da sona khiba anglo manipur war aduda mama leba ki ningtamba ngakna thawai kathokhiba athobo ipai pusing adugi mafam da ikai khomna utpani khongjom gi lanpham asi bom top khusukhulai amadi nongmai kapnabagi lanpham adu nate manipur gi athobo sing aduna मपांगल कलबा ब्रिटिश की मकुत्ता माइथीरगनी खंगना खंगना निंगहन्नबा लेतना ममालेबा की दमक्ता सीब कीदना सोनखिबा लानफम अमनी खोंजोम लाल अदु इचम चंबा लानफम नते लानफम अदु ममालेबा पुनुंगसी जबा थौना लेबा मसाना मसाबो मरोमदोम लेप्चनबगी सोनखिबा लानफम अमनी ngasi palan thorom asina manipur gi tungi horokliba naharol singda mamaléba नुसीबगी वाखलोल अदु पोहंदुना अमदी अपुनबगी सक्तम अमा सागतुना सौखत मणिपुर अमसुंग सौखत प इंडिया अमा पुरक प ओइरसुन हाइना महाना मखाताना फोंदोखि गसकी थरम अदुदा गवर्नर नंगरांग जम्मू कश्मीर पहलगाम दा टेरर अटैक दा मिचम हातकिबा अमसुंग कया अमा सोनखिबा थौदोक अदु बुदी अकन मोंग दा कंडेम तोखि ngasi khongjom degi palan thorom aduda inner manipur parliament के एमपी डॉक्टर अंगोमसा बिमोल अकोइजम हानगी ओपोजिशन लीडर और इबोबी हानगी मिनिस्टर टीएस बिश्वजित सुगनु केंद्र के एमएलए के रंजीत बाबुआ केंद्र के एमएलए उसम देबन खुंडापम केंद्र के एमएलए टीएस लोकेश्वर मणिपुर लेंगा की चीफ सेक्रेटरी प्रशांत कुमार सिंह डीजीपी मणिपुर अतई मकोक थोंग सिविल अमसुंग यूनिफॉर्म ऑफिशियल कयाना सरुक याखी including the newly commenced works of construction of district and session court buildings, Chirajanpur, newly commissioned court complex at Kalchi. Manipur has progressed in its health infrastructure too, with recently established dialysis unit at the Jawaharlal Nehru Institute of Medical Sciences. Meanwhile, 1 lakh individuals have been
Manipur State Chumalera Council na sinduna Manipur bu ningkha tamba lebak ama oinanaba hotnaba matamda ing kumjalisim chanipan berpura matoida British ki mayok to sokna kiba lanpam da thawaina ponta pikraba thobu singi numit ningsingduna 23rd April khongjom degi thoromga mari leinana Palace compound laiba iboya maswang lila sanglel da panthokre thorom aduda arambai tengol gi luching purel korongan bakuman lining tho Sonamai Temple Board ki member secretary MC Budat Luang Art Culture Deputy Director G Dharmadas na atoi mitunglen sing oiki thorom aduga mai leinana lining tho Sonamai Temple Board ki member secretary MC Budat Luang na hongdorpada matam adugi ipaipu singi thona lingjel adu hojiki mirol na kaufam thokte amadi hojik iramdam asida thokliba lan asida iramdam asibu kaidanaba hotnabada athau achoba thodang laukiba khulngak pasingda mijeng thamba thoram asi pangthokpani lila drama singba asina lal loire shanti leire haiba takpadi nate adubu masigumba maru oiba numit asida haukiba ipaipu singbu ikai kumnaba utuna haurakliba mirol singda takpi tambibani ningsing hanbani haiki miyamna hojik ireiba ifurup kannanaba hotnabada naha singa lawriba thodang asi pungning thawatpham thoi haiba khanggadabani tongan tongan ba sinphamda thabak tawragasu imalebak na lui imalebak kandaba yadi haibagi achetpa wakhal senba mathau tai matang matam sana khulngak pasingna iramdam asi ngapi badagi ngasi ekoi tangdu leitana lairibani sor honba ngamdibani makhoibu thona piba tangai phade loinana amana amabu singdhanabagi mahutta kari kari awat apa leiri tanagadabani wakhal manadragadi mina lakchaba ngamkini maram aduna ekoi punsindaba yade manadaba yade mitop tauna khanabagi thabak toksi leibak asi yam lure isu mayam ama yomsilaktuna chatkadaba lambi fau samamnariba asidagi kanminasi manaw wakhal amada punna chapminasi haiki ngasi khongjom mit ka mari leinana apunba khorirol gi malem gi lupki thomi sing nasu khongjom gi kheb sing da leiba athoba pona berjwasi gi khum amasung mitam da haikal lakat tambaga loinana khongjom turel da cheng thoiding hailei katuna tarpan katkre haikal lakat tamba aduga mari leinana apunba khorirol gi malem gi lupki president waikom amuchau maiteina haikibda khongjom lanna ekhoi gi leibak asida kari paujel piri haibdu mirol da mayek sengna khangali hanap ningthau pan baleba ama oina leijramba leba asida Anglo Manipur war da sona khiwa khongjom lan asina miya ri paujal piri haibsi aikhoi khangminaba ama sangi ngasi mak iramda Manipur khunai sida kuki narco terrorist singna horukliba lan asida maitai ipaipu singna thambiramba luda tongda yauriba thona adu aikhoina ningsingduna ngasi mak Indigenous Group sing amato ina ponsinduna ngaklo oina chatminnabasina handak sahigi khongjom de pangthokpagi manaba mijeng oigani haiki marakta karigumba isu amada conflict lakpagi machat ama leibasi ekhoi masen gi marakta loishinaba hona bagi wakhlondu ngasigi numisina purakpo oirasunu hainsu mahana makhataki 1891 da thokki Manipur Anglo War gi khongjom war da pona berjaba sigi tung induna Manipur imagi ningtamba ngaknaba thawaina pontha pikiba ulo maya lekai dagi freedom fighter thongjom tolen apokpa sajaubu ningsingduna khongjom de ningsing thoram nambol a sigi manung chanba ulo maya lekai da ngasi pangthokre thoram da former union minister former deputy CM Padam Shri thongjom chawba PWD gi retired EE thongjom Ranjit education department education Engineering Wing gi Chief Engineer Yumnam Bochau BJP gi former working president Irom Mangiton senior citizen Nambol AC gi president Ahong Sangbam Babuna athoiba mithunglen sing oina suruk yaki thoramduda freedom fighter thongjom tolen gi memory stone amasu Padam Shri thongjom Chawna maikum hangdokhi amadi laikhidrabagi mafam da ikai khumna utuna miyamna leisu katki thoramduda Padam Shri thongjom Chawna phungdokibda chahi lising chamaga kunthra marimuk suraba lanpham aduda British ka mayoknaba lanphamda bomgi maina kakpada bomna panduna thawai katkiba freedom fighter ama ulo thongjom sagai dagi yaukiba asida trust ama semduna aikoina mahakidamak tawpham thokpasing tawduna
mahaki khubam ama semgat pa ngambasi ityas ki macha ama semgat libani matung tabadadi hena pak chawba thangta gi thoram sing yauna sinnanaba hotnari haiki hawalakliba mahirusingda matam suppada maribak maramdam majatibu nungsi hananaba aikoina athobusingi numit singbu nongmakhakta nexingbagi mahutta makhoi mathona maringjel amadi mama lebakpu nungsijabagi wakalon adu tungi yumbrel orakatoriba mahirusingdasu chenanaba makhoi asengba achumba warising adu school gi syllabus ta haptuna hono mathau tare haina wangkhai kendra gi MLA thangjam Ron Kumar na phongdokri People's Museum Kaksing Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kanglei Park Major Wangkhai Mairaba Memorial Trust amadi Laishangthem Amu Memorial Trust na sinduna 1891 da Kaksing Manau Singh da soknakhiba ningtam lanpham da maribak kidamakta thawai thakraba Major Wangkhai Mairaba Laishangthem Amu amadi Sakhang Driba Lanmising Apamda Haikat Laikat Tambaki Thorom Amangase Kaksing Chumnang Laikai Laiba Manau Singda Pangthok Kiwa Thorom Amada Athoy Mithunglengi Waror Pirduna Apamasi Phongdok Kibani Mahak Namakha Taraduna Hai Aikhogi Puwarigi Matangda Say Nambakya Thokli Masi Punumaksi Aikoi Amatta Oina Punsinduna Asengba Asumba Thok Minaduna Hawalakliba Naha Singda Achumba Khanganba Amadi Hena Majatibu Nuksi Hananaba Hon Aminasi Haiki education के लाइन दा syllabus दा option coaching जरा नसी मग तांतु देव तर मसी के मई लेने बा अदो नसी resource person ना अदो की नो address ता अको ये नंगे मेरा बना कथो ngasi ki thorom adu da athoy muthunglan oina MLA Wangkhai SC Thangjam Arun Kumar akhana muthunglan ona retired IAS amasung ex MLA Kaksing SC Yangkhom Surchandra ikai khumnaraba mithung sing oina caretaker chairperson Kaksing Municipal Council Naurem Sanjit Kumar dissidents of Wangkhai Maraba Wangkhai Mayum Opendro dissidents of Amu Laisangthem achoba amadi thorom mapu oina Chairman Justice Committee Joy Chandra Konthau Jamna Saruk Yaki ngasi thorom aduga mari leinana retired IAS amadi hanagi Kaksing Kendra gi MLA Yangkhom Surchandra na hai aikhogi puarida ani thokpi gi culture ama laibasi khwaidagi laibak thibani tungi mirol gi damak asengba achumba puari thamlamnaba hon aminasi khongjom lanpham da chayatnaba laibasi amata oinaba hon aminasi haiki Iramdam Manipurbu Yeknaba Singi Makuttagi Kananaba Lanpham Kaya Naramba Thauna Faraba Ipaipu Sing Adugi Sada Nauda Oriba Masamasu Aikoina Lamdam Asida Singnar Pokudimak Ninganadana Chapchana Tenagani Haina All Manipur United Clubs Organization Amuko gi President Nando Luangna Phongdokre All Manipur United Clubs Organization Amuko Amadi Thamaban United Clubs Anina Khosomnaduna Chahi Khudingi Pangthoktuna Lakpa 1891 Manipur gi Ningtam Lan Ningsing Nomet 23rd April 2025 Thorom Ngasai Thamaban Cherau Singda Leiba Athoba Singi Khubam da Pangthok Kiba Thorom Atuga Mari Lenana Mahak Namakha Taraduna Hai Kumjali Singama Chanipan Bapurama Thoida British na Maleng Apam Kayada Loilam Chandurok Paki Saruk Ama Oina Manipur Dasu Landarakuna Kudum Chananaba Hotnarakpa Matamda Aikhogi Pikraba Lamdam Asi Loksin Bayaroi Haiduna Ipa Ipu Singna British Ki Mayokta Lanthengaduna Thawaina Ponta Piki Lampam Aduda Saruk Yakibat Thauna Faraba Ipa Ipu Singi Mapamda Makhogi Sada Nauda Oiriba Aikoina Ipa Ipu Singbu Ikai Khumna Bagaloinana Makhogi Thauna Lingjel Adubu Hapiramu Haibagi Wakalonda Thorom Asi Pangthokpani Haiki Thorom Aduda Lamdam Asigi Ima Ibel Singh Mahiroi Lup Amadi Toan Ba Mafam Kayadagi Lakpa Furup Singna Thawaina Ponta Pikraba Athobu Singi Mapamda Haikat Laikat Tambagaloinana Ikai Khumna Basu Utki Sahitya Seva Samiti Kaksing Manipur Sinduna Khongjom Lan Ningsing Nomit Khongjom Nomit Thoronga Loinana Lairik Nainabagi Thorom Amang Asi Kaksing Phoksupat Laikai da Laiba Library and Information Center Kaksing gi Mipun Sang da Pangthokre Sahitya Seva Samiti Kaksing Manipur gi President su oiriba Sahitya
एकेडमी अवार्डी खेत्री बीरना थरम मपु ओइदना पांथोखिबा थरम अदुदा मणिपुर की ngамखै ngaknanaba hotnabada thawai katkraba amasung ngasi खुल ngakpagi थौदांग लौरिबा लौरिबिसिंगबु इगाय खुमनबा उत्पा ओइना नि तुमिनना लेप्पा अमदि 1891 दा सोनखिबा लानफamda thawai katkraba सिंगी मफमदा लेकत तमदुना इगाय खुमनबा उत्खि थरमगी मनुंग चन्ना साहित्य सेवा समिति कक्चिंग मणिपुर की अहानबा फाउंडर सेक्रेटरी यंखोम बिहारीना महाकी तरासुबा ओइना हाना पुथोखरबा लाइरिक मियोइबा कनानो पुंसी करिनो हाइना मिथोनबा लाइरिक की मताम दा मणिपुर की सकनायरबा आइबा सलाम तोंबा अमसुंग डीएम यूनिवर्सिटी इम्फाल की वाइस चांसलर ओइरंबदगी पोथारबा नोमाइतेम राजमोहना वांगांग की थरोंगी मनुंग सन्ना सकनायरबा आइबी कयाना सरुक यादुना खोंजोम नुमित का मरी लेनबा मसा मसाना इजबा सरेंग सिंग पाथोक्तुना सरेंग सैदनबा अमसु पांथोखी इंडियन मेडिकल एसोसिएशन साउथ ईस्ट मणिपुर IMA SEM ब्रांच के अहुमलक सुबह फाउंडेशन डेगी थरम जीवन हॉस्पिटल कक्चिंग ऑडिटोरियम द पांथोक्रे ngasi थरम अदुदा मणिपुर गवर्नमेंट के हेल्थ सर्विसेज की डायरेक्टर डॉक्टर चंबो गोनमैना चीफ गेस्ट IMA SEM की वाइस प्रेसिडेंट डॉक्टर यंगखोम अशोक कुमार प्रेसिडेंट चीफ मेडिकल ऑफिसर कक्चिंग डॉक्टर थाउदेम राजन रिटायर्ड चीफ मेडिकल ऑफिसर चांदेल डॉक्टर नोमाइथेम नवकिशोर इंडियन मेडिकल एसोसिएशन मणिपुर स्टेट ब्रांच IMA MSB की प्रेसिडेंट डॉक्टर शामसन सारियो IMA MSB की इमीडिएट फर्स्ट प्रेसिडेंट प्रोफेसर डॉक्टर RK लेनिन गेस्ट ऑफ ऑनर सिंह ओइकी थरम अदुदा IMA SEM की सेक्रेटरी डॉक्टर नौरम अजितना IMA SEM ब्रांच असिना होकिव सही अमगी मनुंगदा पांथोखिबा थबक थरम सिंह मियामदा पाउदमखि ngasi थरम अदुगी सरु अमा ओइना कम्युनिकेटिंग द नॉन कम्युनिकेबल डिजीजेस हाइबा थीमदा कंटिन्यूइंग मेडिकल एजुकेशन अमसु पांथोखि प्रोफेसर डॉक्टर RK लेनिन अमरी जीवन हॉस्पिटल कक्सिंग मेडिकल सुपरिटेंडेंट डॉक्टर नोमाइथम जीवन लता अनिना चेयरपर्सन ओइदना पांथोखिबा CME अदुदा IMA SEM की प्रेसिडेंट डॉक्टर खैत्रीमयुम मंगलेमना कम्युनिकेटिंग द नॉन कम्युनिकेबल डिजीज हाइबा हिरमदा डॉक्टर KS सोनारजितना प्रिंसिपल्स ऑफ बायोएथिक्स हाइबा हिरमदा डॉक्टर खांगेंबम रविंद्रना स्लीप एंड insomnia management a clinical representative haibasida aduga Dr. T Norena non communicable diseases in pregnancy haiba hiramda wangang baga loinana khana nainaki hari Manipur State Rural Livelihood Mission gi promotion makhada Thongambi Women Multipurpose Cooperative Society Limited na pung oiba thodang lorga Malem Leshna BLF na sinduna hengang city block ki manung chanba luang sangbam da leiba Srivan Higher Secondary School da back to school campaign pangthokre campaign asiga mari leina Malem Leshna BLF ki president Haurong Prabhavati na hai self help group members sing nomagi खरा सुरगा यमदा सुम लेशनबा मेंबर सिंह ना मफम कयादा चतुना तापी तंबीबा सिंह लौसिनबदा वाटपा अदु हेना ममुत्ताना खंगहननबा कैंपेन असि सिनबनी रिसोर्स पर्सन सिंह ना तापी तंबीबा सिंह सेल्फ हेल्प ग्रुप मेंबर सिंह दा हेना मयक सेंगना तापी तंबीरगा खुंगंग सिंह चौखटननबा होनबनी नुपा खक्तमक चौखटलगा लमदम अमस पुन्ना चौखटपा याबा नत्तबनीना नुपी सिंहसु हेना लौसिंग लहलगा हुजिक लैरिबा तोंगान तोंगान बस स्कीम की कानाबसिंग फंगहननबा होटनबदा कैंपेन असि हेना मथौ ताई हाइकी कैंपेन असि का मरि लेना MSRLM इम्फाल ईस्ट की डिस्ट्रिक्ट मिशन मैनेजर एंड बसंतन हाई MSRLM ना नेशनल रिसर्च ऑर्गेनाइजेशन कुदुम बासरी केरला का MOU अमा साइन तौदुना कैंपेन असि हौकी सही लिसिंग अनिगा सुमन तरानी पांडगी हौरगा पांथोक्तुना लागपनी कैंपेन असिदा नुपी सिंगबु खुनाई असिदा करी कमदौना थोंग मानना तिलहन्नबा ngamgadage amadi thong manana saukhatna chatmin nagadage haibagi matangda wakhal tahali hujchu MSRLM na makhoi makhada leiba cluster block singa kusamnaduna mafam singda back to school campaign asi pangthokpani campaign sing asida hana MSRLM na recruit tawkhraba amadi training pikraba self help group ki members sing sizinaduna ahenba members sing da kari tawwa yabage haibadu khanghanbani haiki
Panbayabadi block to back to school campaign asi Imphal East district ki oina tha asigi tara taretagi hokibani ngasi pangtholiba asina mari ni suba campaign ni Imphal East ki oina punna BLF chamu humpu leiriba asida makhatana apangthokigani haiki Iba paba haitraba singmo mayak chananaba pandamda chahi khudingi mafam kaya da pangthoktuna lakpagum handaksu adult literacy campaign ngasi Department of Adult Continuing Education and Extension Manipur University na sinduna Ragailong Kabolaikai da khul asida lairiba mayak chatraba sing tapi tambibagi thoram hudokre namit nipungani subna tapi tambibagi chathagadoriba thoram adu Manipur University gi Vice Chancellor Norem Lokendra na athoiba mitunglan oiduna hudokhi thoram adu da Lokendra na hai Manipur University da Department nipumarom lairi masida Adult Continuing Education and Extension Department asi Department ataiga khara khenai maramdi masina laibak khunai asigi damak hena kanaba piba haibudu oiri Department asina Kungang singda academic session khudingi chatuna mayak chattaba paba haitaba sing adu khangdoklaga iba paba hayanbagi thabak sing paikhatli haiki thoram adu da tapi tambi bada sangadaba polam sing su department asigi makedagi learners sing da khusindaki maduda Ragailong Youth Club ki general secretary Gaithaulung Maringmai Adult Education Department ki associate professor Aramam Jolly assistant professor Janam Sonia Thingbaijam Sharmila amadi Paishui Basum su sharuk yaki Doktor ke hai company kita tuhan berjam company kita sabak sauba sakar pipadna agun lagu piwa wele hai padna ni mo jigi uchi mo shem na ba ki uchi opportunity do pi na ba hai pi ba hai ba si amiki energy 2020 sta ya mi tawa padani Manipur da NRC mapung phana chanadri fawa amadi illegal immigrants sing mapung phana tatokri ba fawa delimitation to wa yaroi haiba sing asi thabakta onthok delimitation tawna ba honak labadi imaibel khudingmak na amato oina thenagani haina MKIL gi president Lorembom nganbina phondokli wafam sing asi Manipur gi mafam kaya da pangthok nabagum khongjom degi thram all Manipur kan ba imalok MKIL na sinduna kaisam patlaiba lup asi office ta pangthok ba khongjom degi thorongam bai lenana nganbina phondokhi bani MKIL gi masal osang sing amadi kwaramban kethel gi ima sing yauna chatminariba lup singa punna pangthokhiba thoram aduda khongjom landa thawaina pontha pikraba athoba pona burjabasi amadi mikha pona hingadabgi saruk sikhibana hena fai khanduna thona phana thwai katkiba athoba ani beat Kendrajit amadi thangal general gi photo da haikat laikat tamdune kai khomno utki thoram aduga mari leinana Lorembom nganbina phondorokpada khongjom dega mari leinana athoba singda haikat laikat tamdune kai khomnaba utpagi thoram ase MKIL na sahi kuringi pangtoktuna lakli makhatana su pangtokhigani masida natana ngarang April gi konithoi da su Bishnupur lamangdong gi leimatak ta Angor war the British ki Silsar kalam lanmi ga thenakhiba nokchup ngakpa Manipuri lanmi singna lekhidaba numit ka mai leinana mafam aduda haikat laikat tamduna kai khomna utki haiki mahakna hai adungai matam aduda khulai matik sana paidrabasu imalai bakidamakta thawai tharabasu thenagani haina lepkhiba pauna burjabasi aikoi khunimakna kauphum